ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯎꯕ꯭ꯔꯥ ꯀꯩꯅꯣ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯑꯗꯩ ꯉꯥꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯕꯦꯠꯀꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯣꯝꯗꯅ ꯀꯩ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯕꯦꯠꯀꯤ ꯍꯥꯏ ꯑꯗꯒꯤ ꯁꯤꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯊꯦꯜꯒ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯁꯤꯡꯖꯨ ꯑꯃ ꯀꯩꯒ ꯇꯧꯗ꯭ꯔꯦꯕ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯁꯂꯥꯠ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯀꯩꯅꯣꯇ ꯍꯥꯏꯗꯤ ꯑꯇꯩ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯦ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯦꯝꯃꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣ ꯆꯥꯕꯁꯦ ꯍꯧꯔꯒꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯆꯦꯡꯉꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯤ ꯈꯔꯗꯤ ꯁꯤ ꯕꯦꯇ꯭ꯔꯤꯁꯨ ꯍꯥꯏꯕꯅꯦꯕ ꯈꯔꯅ ꯕꯦꯠꯀꯤ ꯍꯥꯏ ꯈꯔꯅ ꯕꯦꯇ꯭ꯔꯤ ꯍꯥꯏ ꯈꯪꯗꯦ ꯀꯩꯀꯩ ꯍꯥꯏꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯉꯥꯁꯦ ꯊꯥꯎꯗꯤ ꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯦꯜꯁꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯥ ꯀꯩꯅꯣ ꯀꯩꯀꯥ ꯑꯗꯨꯝꯕ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯕ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕ ꯑꯃ ꯏꯔꯣꯝꯕ ꯆꯨꯝꯊꯣꯡꯒꯨꯝꯕ ꯆꯥꯏꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯉꯥ ꯆꯥꯗꯕ ꯍꯥꯏꯗꯤ ꯁꯥ ꯆꯥꯗꯕ ꯉꯥꯒ ꯍꯥꯏꯗꯤ ꯁꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗꯁꯨ ꯄꯨꯁꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯄꯥꯟꯗ ꯊꯣꯡꯉ ꯆꯥꯏꯕ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗ ꯁꯥ ꯄꯨꯁꯟꯗꯦ ꯑꯗꯒꯤ ꯃꯄꯥꯟꯗ ꯇꯧꯕꯗꯨꯁꯨ ꯃꯄꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯨꯁꯨ ꯃꯊꯣꯡ ꯆꯥꯗꯦ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯑꯗꯣ ꯁꯥꯗ ꯌꯥꯝ ꯇꯣꯏꯅ ꯇꯧꯗꯕ ꯃꯄꯥꯟꯗꯒ ꯊꯣꯛꯄ ꯇꯥꯔꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯒ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯄꯥꯟꯗ ꯊꯣꯛꯀꯗ꯭ꯔꯥ ꯀꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯍꯥꯏꯗꯤ ꯀꯥꯕꯨꯗꯤ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯥ ꯉꯥ ꯄꯨꯁꯟꯕ ꯑꯗꯨꯝ ꯀꯩꯅꯣ ꯏꯃꯨꯡ ꯂꯩꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯀꯥ ꯍꯥꯏꯇꯥꯔꯦ ꯃꯥꯡꯒꯣꯟ ꯇꯥꯏꯞꯇ ꯂꯩꯕ ꯑꯗꯨꯒ ꯄꯨꯁꯜꯂꯛꯄꯨꯗꯤ ꯆꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯄꯥꯟꯅ ꯆꯥꯔꯒ ꯑꯩꯅ ꯏꯇꯣꯝꯇ ꯃꯅꯨꯡ ꯆꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯃꯌꯥꯝꯒ ꯄꯨꯟ ꯆꯥꯕ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯃꯄꯥꯟ ꯆꯥꯕꯗꯨꯁꯨ ꯚꯤꯗꯤꯑꯣ ꯇꯧꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯗꯣ ꯑꯗꯨꯒ ꯇꯣꯏꯅ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯉꯥ ꯆꯥꯔ ꯉꯥꯒꯤ ꯁꯤ ꯃꯔꯨꯁꯤꯅ ꯌꯥꯝ ꯍꯥꯎꯋꯤꯗ ꯃꯌꯥꯝ ꯀꯩꯅꯣ
โอ้โหว่าแม่ขัดด้านแล้วก็บอกกำจริงเลยมารู้หมดจ้ะเนี่ยngagi kinoda adi khoi ngada khari pam je ka matha jam pam me ju tu mai si khoi mathak ki kinodia maku je si ban jam pam ja nga da su mathak ki si mathak ki je sa di nga cha da ja nde ma nga cha ga ko no maru se dam maru sai la du seng na yang kayak ada ngosok ngogo sai di du su ani mai ne hari ko सारे कंट्रोल दे भाई एकदम पाउडर टमाटर से गाय दून क्या नु ये है ना जब बाहर तारे एक हीตัวจักชาสารเอาไว้หนุ่งานชนะแล้วบอกคอมเมนต์ตัวหนุ่งานถ่ายได้เป็นอะไรมั้งไอ้เรื่องนึงชาสารหนุ่งานชนะเอาไว้เดี๋ยวไอ้จ่าไปสู้กับเธอแล้วแต่ปีต้นสลัดที่ไม่ยึดทักคือไงแม่มีแบบที่มาที่ให้เนี่ยแล้วกันเนี่ยก็ยี่เชื่อมมาตำนานคุยได้ก็ให้ดูก็ทำมันเนี่ยแบบทักตัวเมียไอ้ดูแม่นี่ทักเดียวดุมเลี้ยวบนมาเจ็ดมาไอ้เดียบอะให้เขาเลี้ยวบนเดียวไม่มีกี่นาบ้าจ้ะนะไอ้กี่ช่วยให้นาบ้าแม่มันก็แม่ให้นาบ้าไม่ทำเนี่ยคุณยายมีโปรงจับมาได้เลยอ่ะดูน้ำบุไลนะ
마다 다르지. 너가 누워줘, 너가 누워줘. 안 먹긴 그래. cái thằng làm sao mà đi mèo thằng mấy ông anh em phải có chân lý gì bạn phâu phâu luôn mà tầm là phâu cuốn nó có phâu cuốn bên thâu tả đấy khá đa nhiều chuyện là ta hao cái đấy ito ay tagat pihaw. Kasi hindi na mapache ko yung kaya last sa doon nyaman tanda dun. Si ibang kusi din. Nam komentar mo. Kam kama ngagi kana makokoy na ba kana mamay. Hanan ko sinaw di. Ay di makoko sa de chai du sunong phadok mamay bangko. Asi lam chai de dum degi ko di sinaw jamani na. Ko amana mamay sa gay ni amana makok sa gay ni. Khana ra ne dum. Ay tumin na gi matha de phanga dum da. Mo di pa nila kalay mata sa hauda ka na mamay sade mukok sade na. Hào đấy nào thôi nào. Hào đấy. Mình chắc khoát chân là cái sĩ người ta đó là cái hụt chân. Hào đấy. Anh chị chào về video thì lôi đó. Làm subscribe, like, share, tôi sẵn view ấy chào về cái video sẽ bye bye.